Indian Army Chief ki wapham gi mayokta Coordinating Committee of Manipur ko komi gi miteng makhada tampaki mafam kaya da ngarang numidang meiragi rally chatkhre meiragi khongchat aduda stop Indian proxy war against Meitei Stop Divide and Rule Policy Go Back Central Force Down General Haibana chingba slogan kaya laukhi khongchat adugi saruk ama oina khurai lamlongda maikei adumgi maira paibi kaya na saruk yaduna meiragi khongchat chatkhe khongchat aduda saruk yakhibi laisram rana balana haikibada Central Laingakna Meitei Singbu khong khut punsinduna ising manungda namsinduna thambagum tawriba ase khudakta lepkadabani karigomba India Laingakna lan asi loishinba ngamloidaba leirabadi Central Force sing lokthokro isagi iramdam isana ngakcharage haike mahakna makha tana haikibada thokliba lan asida kuki militant sing na chatharakhiba ka henba thawung kayada maite misam kaya si khiba singbu Army Chief na karishu nataba amagum thamlakhiba wapham Manipur gi praja sing na yaba ngamloi haina phongdokhe Yang popi lamjing nupilup amasung YPF club na sinduna Indian Army Chief na phongdokhiba wapham bu yaningtaba phongdoktuna ngarang meiragi rally chatkhre rally aduda pamdaba thotok sing thoktana bayangang popi police ke yamlaba personnel sing na kupna senakhe ngasi meiragi rally aduda India gi proxy war khudakta lepu maitei hatna batawba India gi policy khudakta lepu Central Force Manipur dagi khudakta hankro aikhoi gi leipak aikhoi na ngakchagani Army General down haiba kholau kaya su laukhe